Handaki Taranipan Suba Lok Sabha ki Mikhal Asida Mai Paktuna Miyamgi Mihut Orabadi Maitai Yellow Purupu Indian Constitution ki Scheduled Tribe Lista Yahunanaba Achobat Hogdang Logani Haina Inner Manipur Parliamentary Constituency da Independent Mirep Oiriba Moirangthem Totomsana na Phongdokre Maitai bu Scheduled Tribe ki status ta lehenba haiba asida Scheduled Tribe Demand Committee Manipurna Inner Manipur Parliamentary Constituency da Mirep Oiriba Singi Firep Khangdoknaba Changsilakpa Khongjanggi Saruk amu oina ngasi Independent Mirep Moirangthem Totomsana ga STDCM ki thaupuba singa hairokta leiba Totomsana gi yumda unaba amada Totomsana na mahaki firep asi phongdokhibani Totomsana na makata na hai Maitai Furup asi kannanaba amata ngairaba ngaklo asi Furup asi India ki Constitution ki ST list da chanbana oigani Furup asi malem da masak take hairabadi Scheduled Tribe list ki category da chanbana ngamgani Mainland India ki general category da chinglabadi aikoigi miyoi khujok khara asina competition tawbada maning da adumak laigani aduna Maitai Furup kannanaba ST list da chanba mathau tai Karigumba mahakna Mikhal asi mai paklabadi mai pakpa matung numit mangani gi manungda Maitai bu Scheduled Tribe list da chalhangani haiki ngasi gi Totomsana ga unaba aduda STDCM ki President Dhiras Yumnam General Secretary K Bhugendra Jet yauna atai thaupuba singsu saruk yakhi aigi thamoi do famdi ikoi Maitai macha moina malem phambak sida Pithribi sida ikoi Maitai macha masak ta kena hargadi ngasi committee ne pandir wa demand yam marum jab masi leidragadi ikoi malem sidagi Maitai jati mut kidoba lambi moiba mut khargadu bo Maitai macha sin kalhung bi da mata masi ikoi phira di lo yam mutuk kai kari gi no tanda ikoi na general life pot sida leiri bi sikoi general life ji India manungda leiba mainland India gi adugumba khanghairaba polakpadigi mamana polakpadigi marun thokpadagi chage thake tumgi ima baba haibasi moi maronda India gi maron ga Manipur ikoi Maitai ikoi iron manadi India gi maron masi tongan masin maram moraga da ikoi masida khenaba mayam lei hai khenaba mayam dum maram moraga ikoi punba kadui da su adum isinga thau punba ya da bodong dum leigani masi maram maduna ikoi hingbadi ikoi tungan na sai mate hingbadi ikoi malem Pithribi si globalization Pithribi si imung amatene hairba timing sida ikoi na su kari gi cho hena tungan na leigaduri mo adubu ikoi tangkak magi category pi gi sida di ikoi general level siga India mung leibo po sida general level siga mainland India ga ikoi any competitive exam IS yo IPS yo adigi civil service yo entrance exam sel amal lobada dum mi gi maron to banina mainland India gi language na polok padagi chage thake ji mogi maron da ikoi gi Maitai ikoi gi iron siga mogi tungale ikoi jo polok padagi Maitai ikoi gi iron ji ima bawa thake chage tumgi ai basi moiga adum moina khangmanati aduna ikoi kadung na chu masi moiga ikoi competitive exam da thamna ko mina hen bai ja huna san aduna ikoi mi gi mikha ponba mini hen bai bi mi gi makha pon bai maram aduna ikoi na moi de gi mathak thung basi pa ngambo ya su jadi ai mak to joji miyam da Karigumba miyam na na logani Prime Minister Narendra Modi bo ai silence so ya da mina ngakdum jai aduna ikoi su adugumba phambak da ikoi su lobo ngamba jai ngamda dai mangni manglan mangi maram aduna asing side lamani asiga manaba jaba nati maram aduna ikoi Maitai aiba group jati asi kanjar ga di scheduled tribe ikoi Maitai si scheduled tribe ki category da chalan bai yam mathau tai maram aduna miyan gi siba yo chawum khak leibani na aina so ji sarkar gi mayokta sarkar ji ga Karigumba yanata bom leimina aina Karigumba vote kar ga di numit mangani aina vote kar ba numit mangani het subun numit scheduled tribe demand ji pi bangam traba biren ko mai makhuji kakla ga te choito ngani hai bu wapun mi thamni